ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯅꯧꯕꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯥꯖꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯆꯥꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯆꯥꯕꯁꯦ ꯉꯁꯤꯅ ꯈꯔ ꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯗꯣ ꯂꯦꯡꯉꯣꯃꯤꯗ ꯑꯗꯨꯗ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏꯔꯒꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯑꯗꯩ ꯁꯤꯗꯅ ꯊꯔꯣꯒ ꯏꯀꯥꯏꯊꯕꯤꯒ ꯁꯤꯡꯖꯨ ꯁꯤꯗꯅ ꯑꯈꯥꯕꯅꯤ ꯃꯅꯥ ꯉꯧꯕ ꯁꯤꯗꯅ ꯀꯣꯠꯅꯝ ꯂꯩꯔꯦꯕ ꯊꯔꯣꯒꯤ ꯂꯩꯗꯨꯒ ꯏꯀꯥꯏꯊꯕꯤꯒ ꯑꯗꯨꯝ ꯁꯦꯝꯃꯤ ꯃꯌꯥꯝ ꯑꯇꯩ ꯃꯊꯦꯜ ꯆꯥꯖꯗ꯭ꯔꯦ ꯁꯤꯁꯤ ꯑꯣꯏꯅ ꯆꯥꯖꯒꯗꯖꯔꯤ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯁꯤ ꯌꯥꯝ ꯆꯥꯔꯣꯏ ꯑꯁꯤ ꯑꯃꯦꯠꯄꯤꯁꯤ ꯑꯣꯏꯅ ꯆꯥꯅꯤ ꯍꯥꯏꯕ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩꯗꯤ ꯏꯟꯖꯥꯡ ꯆꯥꯔꯣꯏ ꯁꯤꯡꯖꯨꯁꯤꯒ ꯆꯥꯒꯦ ꯆꯥꯕ ꯍꯧꯔꯒꯦ ꯌꯦꯟꯖꯥꯡꯗꯤ ꯂꯥꯛꯑꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯣꯜꯂꯤꯔꯥ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯍꯥꯏꯗꯣ ꯁꯤ ꯍꯥꯟꯅ ꯆꯥꯕꯗ ꯍꯥꯏꯃꯟꯅ ꯄꯣꯔꯛꯑꯣ ꯍꯥꯏ ꯍꯥꯏꯔꯣ ꯃꯌꯥꯝꯅꯗꯤ ꯊꯔꯣꯗ ꯆꯥꯔꯦ ꯍꯥꯏꯅꯤ ꯑꯝꯇ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯊꯔꯣ ꯁꯤꯡꯖꯨꯁꯤꯒꯤ ꯏꯀꯥꯏꯊꯕꯤ ꯍꯥꯞꯆꯤꯜꯂꯒ ꯇꯨꯅꯤꯡꯀꯣꯛ ꯍꯥꯞꯆꯤꯜꯂꯒ देसी जुगाड़ देसी जुगाड़ Chia.
nhìn thành luôn một chút rồi Cái bữa đơn giản em nhớ cái thùng ở tên anh dây vậy uống một cả xin vô cái rồi Hào là khai là sao khai rồi khai là hai Khai đây là muốn nào rồi Nah, dapat deh. ngon không ạ Nah, apa lagi tuh? Hảo ya. Ini nggak tuh? nggak ada ini ada nggak pan Main tuh, yuk. Yuk. đây đúng rồi Ada saya. anh nào này Buat kamu ini tidak. Ya mau cewek ya. Ada saya dia sudah saya pak. anh chỉ cần nói ra Nah yang buat saya deh. thả được Udah lah marbet. Marbet kan. Mau saya rất bình tĩnh hơn này sẽ đấy. Đi nó ra được. Chỉ ra được. được nào khơi trao với lời đây là gì nó chỉ phải dẫn hào đấy lấy liệu không nói là sử dụng nhiều người trao nhiều một con mà là sử dụng rồi mình sẽ trao được cái này luôn này mà mang cái xin dụ tàu này quá nhưng mà thường sử dụng khả năng dài để xin dụ người trai đấy anh nó sử dụng nhiều nó gọi là trai ra đấy mình sử dụng không phải sử dụng cho thái test của yang hào rồi mình bạn hào rồi bạn đúng nhá khơi mà thế nào
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯃꯥ ꯏꯕꯥꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯨꯖꯔꯛꯀꯦ ꯑꯅꯧ ꯑꯅꯧꯕ ꯄꯨꯔꯒ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯒꯅꯤ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯣ ꯃꯃꯥ ꯏꯕꯥꯅꯤꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨꯕ ꯅꯨꯡꯁꯤꯕꯤꯕꯩꯁꯨ ꯉꯁꯤ ꯁ꯭ꯋꯥꯏꯖꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯊꯔꯣꯁꯦ ꯌꯥꯝ ꯀꯨꯝꯁꯤꯗꯤ ꯌꯥꯝ ꯁꯥꯠꯂꯦꯕ ꯆꯍꯤꯒꯤ ꯁꯥꯠꯇꯦ ꯍꯥꯀꯨꯝ ꯌꯥꯝ ꯁꯥꯠꯇꯦ ꯀꯨꯝꯁꯤ ꯌꯥꯝ ꯁꯥꯠꯄꯗꯣ ꯀꯨꯝꯁꯤꯗꯤ ꯇꯣꯏ ꯆꯥꯏ ꯄꯥꯝꯃꯨꯗꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯍꯥꯏꯗꯣꯏꯕ ꯀꯨꯝꯁꯤꯗꯤ ꯌꯥꯝ ꯁꯥꯠꯂꯦ ꯃꯇꯥꯛꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ